Image PAODAM yang bi ba kwai kibiko tam kuma narem tramnok sabulaina ngasigi maruba pau pijari Class 12 ki science stream da third position tarak krabi Anupriya Devi Dr. Oiduna Myang seva to habigi panel thamle Little Flower School yauna tongan ba phum kya da bom pokhan ri sena bi fare lodena mai sak pagi thoro amada RJD Sip Lalu Prasad sanna da tho hore Object mapung ba pau lobi da si ngarang lauthok ki ba question na lowa class 12 ki science stream da third position tarak krabi Harvard School ki mahiroi Wairokpam Anupriya Devi Dr. Oiduna Myang seva to gi haibi panam thamle Wairokpam Anupriya Thobal Bazar makha dagi ZEO Thobal da resource person oina mathau toriba Warokpam Chandra Kumar Singh amadi Warokpam Ombi Anita Devi gi masa hum gi manungda yai bani ngasi aikoi paumina Anupriya gi yum da chatuna haktheng na unurubada mahang hai hana CVSC da tamlakpana kosem gi matang da khangdabana position lepkani haibigi wakhali laikide adubu ngasi mahangna honakhiba sing adugi mahi oina ahum subu position da lakpa asida yamna nungai fawi mahangna chawna mai palakpa si school gi oja singi hostel gi wardel sing amadi ima baba da credit peningi aduga chemistry subject gi topper oirakpa da masigi credit ti thobal dagi chemistry gi oja AK Jiten da peningi net exam try to tuna MBBS tamlaga miyam gi seba tawge haiba pandam thamli haiba wafam su Anupriya na phondorle ki hali council exam sida third position da base asing mai di expect tawde haidi adum ma ai mamang tin du CBC oijare ba adugi sumaina makti mamang gi council gi exam thengna gi jubanina Manipur gi board ki exam gi thengna gi jubanina aido sigi idea di pak lagi dia dana ai hona bam so ni hona ya duwa school ai hostel ai jabanina ai sagi oina di adum award na ngai PB ba school authority na PB ba kaino study award adum ka hen do na pa jare di ta atopa ka hena pa ba di lagi de ai na third position ta pa di credit se ai gi takpi tan bir bol ja duwa mama baba dum pini Council of Higher Secondary Education Manipur Question na lowa higher secondary examination gi result lauthok ki bada stream mahum gi topper kuthama khangat bada arts stream da fourth position taraktuna lenga ki school sing gi amat ngair ba topper oirakrabi TG Higher Secondary School gi mahiroi linthoingambi thongram ngasi lamding da leiba Progressive English School da governing body gi members sing oja amadi mahiroi sing na taram okre Linthoingambi Thongram Thobal District ki manung sanba tentha khunodagi Thongram Gonindro Singh amadi Thongram Ongbi Pravasini Devi gi machanupi atombini mahaki apokpa Gonindro hojik lenga ki school ama oriba Wangjing High School da oja oiri aduga Linthoingambi gi apokpi su Progressive English School lamding da matam sangna oja oinumki hojikti masa singbu senaduna hena phaningbana oja gi sinpham dagi pothare hairi Linthoingambi Thongram Nursery dagi class 3 forward 10th hada leiba 10th model school da tamlake class 4 dagi 10 phawna lamding da leiba Progressive English School da tamlake pinglingai dagi mahi masingda thawai yauna horkibi Linthoingambi class 10 phawda roll number 10 phawgi manungda adumak laki 2020 da thakiba bosem naloba class 10 gi exam da su first division da laktuna 83% phangduna Progressive English School gi oinasu mahakna topper oiki hairi Chief Minister and Biren gi miyeng makhada sangsilakba war on drugs ki khongjang ama oina Khabaisoi Special Commando Unit ki Subedar L Vivekananda Singh OC Special Commando Unit Khabaisoi na lusingba team amana Mucorex Triprolidine hydrochloric and Godlin phosphate cough syrup bottle sam trauma ga konana Lewa Road Kawa Huidrom lekai degi mioi ama phare mioi adudi singamai PS ki manung san leiba
kawa huidrom lekai de laisram somakant singh sahi kunthraga nipan apokpa el joy singh ni hairi phagalaga mioi polam singer loinana ain gi oiba thabak lokhatnabagi damak singjoi police station da sinekre hairi handakta haidokiba higher secondary exam da thongjo assembly constituency gi manungdagi position lawraklaba mahiroi mari social activist seram nikenna puning thawatkhre singjamai wangma khetri laikai da leiba mahaki yumda pangthokpa thoram aduda position lawrakraba singbu okleduna mahangna hai makoina pamliba tungi ferep sing adu mai paknaba makoibu pung thawatpani haina phongdoke manipurgi oina ngasi su covid positive oiba mi yaukide ngasi mioi humunga mapanna covid test toki state asi da covid license lakpadagi mioi lak amaga lising ku thatret ka chani ga nifu mathoi covid positive oikre masigi manungda mioi lising ani ga cham kunna laikhidre ngasi mioi ani naba faduna discharge toki badagi apunba covid naba fakiba gi masing lak amaga lising ku tha manga cham ga traimpan sukiduna state asigi recovery rate chada mawdrani panga dasmik nifunga dalairi active ta leiba misingna ahumni Impal West Studio gi team amana Impal area da bom pokha 100% aba mioi ma Kangla Sangom Sang area da gi fagal haina ngasi Impal West district ki police ki SP KS Sibakant Singha IPS nam ha ki office member da pangwising unaba amada phongdo kre ngasi gi pangwising unaba du da SP na hai ngarang Kangla Sangom Sang area da handak Impal area da bom kya pokha hanbada sena mioi khar satok sasin tawdun laire haiba akaknaba paw phangudagi SP masagi supervision makhada additional SP ops Impal West M Amit MPS na lusing laga CDO Impal West ki inspector P Achowa maiteina assist toba commando gi team amana yum khar thibu humbagi thabak chathake maduda mioi ma maningrom da jarma pairaga chenbu uragi mahaku commando kanguna tanduna phake aduga mag pairiba jar adu hangdukuni yengbra bomb sem sabda sangbu masaksing yaw thenglaki hairi problem sing adu de fit amarom sangba cortex wire the fit tawraba detonator ama kg 8 ka gram chongba yakhai ni panom lumba PEK stick yakhai gi nipan fit yakhai ma thoi sangba cortex wire coil ahum boxing de yawba detonator sahum ga mawdra ga taret amadi battery anini mahun waktada mioi du wang pahong chathabada mahak Thonawjam Rishi Luangsa sahi nipu taruk apokpa Thonawjam Selong Impal East District ki Kangla Sangom Sang makha lekai dagini haiba khangmangam ki tungda mahak masada yaw sing sector da Airtel SIM card ama yawba Realme X3 Super Zoom mobile handset ama seloina rupa lising mapan amadi mahak masagi Aadhaar card amasu phanglei thiba humba sigi makha sathrak poina mahaki mayum dasu thiba humbi thabak chathabada bomb sember da sina bakulai sing aibadi yot chawno yot chai ama bolt cutler wire plier ama red set wire striper ama cutler blade ama yot chai macha trang nipan amadi electrical insulating tape amasu phagale mahaku makha tara wahang pahung chathabada mahak aina thingraba lalharuk National Revolutionary Front of Manipur NRFM gi active member ni haiba haida phongdok balona English singani ga subrat kunma thoi gi September thadagi NRFM gi self style chairman double gi command makha thabak tawni haibisu khangwangam ke masi mamangda me manga da nangpanda dukan me tarukta khurai Thoiding jam laikai gi yum ama amadi saliba tha jun manga da Little Flower School da bom pokha han khibada chene haibisu khangmagam ki bom pokha han bagi masak sing asi jahi sigi January tha da mahaki commander na sakhang daba mioi amagi khuthang da khusinar khibani aduga bom ama pokha han bagi lupa lising kunthang thra phangi haina su risina phongdok pari khangle masina tana bomb blast tawsina ba gari amadi firol kharsu CDO team masina phagatle sing adudi amu sugi Hyundai I20 car number na MNO 5A 5899 khongjura ama blue amadi black masui khongraw asangba ama amadi angang musugi jacket amani me asi ngarang numidang pung 10 rom tabra fagat ki aduga lakhon thokpa thabak khuri lakhon matung numidang pung 10 ga min nifirom satpada phagrab polom punamak sis toki pharbi mi emadi polom sing polompat police station da snekhagan hainisu SP SS bakantana phongdrokle Namagi Haidoropogi Matungina Masi Hokiba Ranghagi Tarik Manga Juni date 5 I think Pumani and you Haida Imarata Little Flower School with
bomb blast tawda jenaba mission ni mahak masamna plan tawjani haibo mission aduga haukiba thama mamangda nagamapagi bagi dukan amada ni tarik mangata su bomb blast idea mo ko kai di adusu mahakna tawani haibu aduga prai tujingam lekai su thangna ni namutamo mi tang tarukta bomb blast amo to ko kai di bomb blast amo leki adusu jenaba misaki aduna masis pagi serial blast anta matang serial blast kan nung sida koi terror ke to handa jenaba ya jawn jenaba kumba anti social level terrorist amani talwa adumba yo yamani adu mahaksi bom among bukan begitu makta koi ki national policy kutra swaina biela swaina tawi hai Mau police station ki malung chanba Sukumai village amadi Makhan village ani gi marakta leiba likhu thongra cement product truck ama accident thokna lokhada tabda gari gi handyman amadi driver soklei thogok asing asi ayuk pung nipalom tabda thokhibani soklo driver amadi handyman animak maramda leiba army hospital da Manipur drivers association amadi miyam na mateng pangdung laikan nakre thogok asing matang da Manipur drivers association gi secretary Sanjay Nahai mafam asimakta da posi propok gari kya accident thokpadagi driver amadi handyman yauna miyoi mari sikhiba leire amadi mafam asimakta da accident thoktuna miyoi kya gi punsi mangkhibasu leikhrabani hairiba lambi amadi thong asi lengak ni yengsinbina ma kya hairibasu tabi dabdagi ngasi thong ngasi warakpani mafam asida speed breaker amatasu leite hainasu mahana phongdokki Imphal Municipal Corporation gi lakadalwa mikhalda ward number 19 dagi mirep oina ba tharang tawriba thongam Gobin gi miyeng makhada ward asigi oiba bank account hangba Aadhaar card nongna saba amadi semdokpaga loinana covid vaccination kam CSMT card sabi camp pangthokre Brahmapur Nahabumda leiba thongam Gobin gi yumda pangthokpa camp atuda health department mari leinaba bank amadi department singi staff singna ward asigi Aadhaar card sadriba Mairoi Singi card sabaga loinana Aadhaar card ta asoiba yawba sing semdokki bank account hangdriba sing bank account hanganki amadi covid vaccine gi anisuba dose kaptriba sing su vaccine kapthokki semester haksel gi tengbang card phangdriba sing card sabagi khulung saba phanganki ward number 19 dagi corporator gi mikhal thengnana ba sem sariba thongam Gobinna haikibada Mairoi Sing Aadhaar card paidriba amadi Aadhaar pairibasu mahaka naknabagi maming hamningba natraga asoiba semdoknaba sing bank account hangdriba sing gi bank natraga Aadhaar card semphamda satpagi khudongchaba leitaba singi khudongchaba pibata natana CSMT na ana layengda semester na lupa lakh manga phawgi mateng piribasu phangdana leiba singbu CSMT gi khudongchaba pinanabaga loinana covid laichat maru phangna muthatpada laukhatba khongthang oina jathariba covid vaccination asidasu mateng pangbo oina ngasi kembasi pangthokpani haiki programasi makhan marini Aadhaar collection amasung Aadhaar nongna kap ngang kap to duma plus vaccine kap da han lamasung chapra kholaga kap ko pu ko cha da bu yenga asi jum daina authority ga dana ga sinjawani the plus amana bank account hangam da ba chapangam da ba khudong cha da ba lamangi college ni ni yenga jum da sina makhal mari ji punna vaccine kap ko loina makhal mari ji ni jum da ga si pang tok jawani mayang khalaga yenga Leba pokge to tokiba maisa pagi thodok amada RJD Sip Lalu Prasad Yadav samnada nathore Jharkhand gi Palamu district ki headquarters Medini Nagarda Lalu Yadav na leiba skada mai hortuna saki matamudra mahak breakfast saduna lei mai hairi falangda daptuna leiba fan adu mai salaki mai adu mahak ki mateng pangusingna khudak da muthatki thodok adu da Karamta su asok pandi na hodre Lalu Prasad Yadav court ama kananaba nithau kawa nimita thunglakibani mikhal amagi manungda Lalu Yadav na model code of conduct thugai haiduna case kya mathakta palai lisingani subna mapanda pangthokhiba mikhal manungda Lalu na tonglakpa helicopter adu lambi thaidoknaga labuk amada taki Bedini Nagarda tagada chopper adu pilot na soibadagi labukta takibani hairi
Indian Penal Code ki section samaga marfu nipan sani ga humdra ga mapan sani ga maudra mathoi amasung kuntra mari gi makhada case sing mari lenana special judge Satish Kumar Mundana court karak naba Lalu Prasad Yadav ta khangal khibani hairi Money laundering case ka mari lenana enforcement directorate na re chathabda Delhi gi MS Ram Prakash Jewelers Limited tagi lupa crore ani henbagi amadi sana kg amaga gram nipan phagat kre Ram Prakash Jewelers ki director sing Vivar Jain Ankush Jain Navin Jain ga Delhi Minister Satyendra Jain ga mari laini hairi Mr Jain masamakti Jun amadagi ED custody da lairibani Kolkata da based over company amaga mari lainana money laundering case ta Satyendra Jain Senai Haidana Edina Mark Pakivani, case of the Lupa crore Mariga, Lak Marfuma Togi Sentum Punkivani, Satyendra Jain Bu Pazin Kiba, Adu Aranba Yupam Yautaba report Nani, Haina, Delegate Mr. Grajualna, Central Government Maral Siribani. Howzik Arubada, Maruipo Pizari. Class 12 ki science stream the third position Tarak Ravi Anupriya Devi, Dr. Oiduna Miang Seva Togi Havigi Panin Tamle. Little Flower School yauna tongan mafum kya da bom pokhan resen ab yoi fare wonena mai sak pagi thogok amada RJD Sip Lalu Prasad sanna duna tho hore ngasigi de imus problem sanok seba matang se lojere miyam bu amkana krumjari